ngasi phongkiba tongan manipuri si phongsing amasung thokiba thawdo wathoksing dagi maroibi I pausing miyamna thamjagi ahanbada ponapam pausi digi loksaraga Kuki Times na CM Bungalow digi Houraga Imphal City da bom pokhaihanba ngammi haina thagalakre CM Bungalow digi Houraga Imphal City da bom pokhaihanba ngammi haiba phong sing da borol yawba Facebook post ama thagalakpagi dama Kuki Times ki official Facebook page ki mayok status ki concerned citizen amana Imphal Police Station ki officer in charge ta wakat khre haina wakat chirol adugi copy ga loinana ngasi numidang sagolban assembly constituency ki MLA RK Imona tweet torakre Facebook page asigi maramda thabak toriba mi gi mathak akan ma action lakham thui hingsa thadoklaba khunai sigi section pumba yauraga wari sanaba khaktana santi purakpa ngamgani haina su MLA RK Imona tweet tori makasa tharak poina sanalaiba pauksi digi to pau khrana Kuki NP maitei ga Kuki ga khaidokna ba loire Constitution ki matung ina sakhanglok Phubalat naran sena thamna pokpi amasung kadangban nomai kamnakre maite amasung Kuki mapung phwan khaitokna ba loiri haina Kuki NP na lapthokle maram aduna central government na Constitution ki matung ina khaitokna ba asi panthaba tawduna sakhanglagadabane haina Kuki NP Manipur phongdorakli Kuki NP Manipur ki Information and Publicity Secretary Sanghaulum Haukipna Press thokpa sirolamagi matung ina Kuki singna khundaba mafam singdi Kuki sing Hondokpa loiraba matungna maitei singna luttauba yekhai thingaiba masu mai thabagi thabak sathaduna lakli haujik sathariba state na sponsor tawduna Kuki singbu loisinna bo honariba sigi oithokpa yaba oration ama hairabadi Kuki ga maitei ga tongana khaidokna bani New Lambuland leba Kuki singi model mathum sangduna leramba Kuki zo volunteer kunga mari mukta maitei singna tamthina landaraki matungna makhoi security personnel singna ngaktuna tektakai makhoi gi lamphau thilakhi Masina maitega Kuki ga tokai khaidoknabagi aroibane haibo aphamsu serol to durakli siraba tanpham asida Kuki NP na separate administration ki demand adu amuk ke hena kana taksili loina India government ka suspension of operation su sanariba KNO UPF ka ikai khumnaba wan thuk leiba wari watai sanaduna justice ingtapa masung tungkoi rajniti gi operation ama puraknaba taksili haina sirol aduna aroibada phongdukli Amaramda September ama amasum anigi lonaba ahingda Home Department na tharakpani haiba uniform setpa khulai baiba personal Imphal gi New Lambolenda laklaga mafam adu leiriba Kuki furuki miyoi sing ahinga duda namduna makoi gi lefamdagi puthok piri haina mafam adu leiba reverence Prem Wifi amasum hengjang kipgena press thadorak pasiro lamana haidi chiola duda hai Makoi ani yauna mapamadu leirama miyoi kunga mari security ki kangbu aduna postai phawu yomsinba nangdana lakthoklaga hana khamduna leiramba case par gari amara tonki makoi apambi ki mayukta namfuda laifamdigi singtholaga makoi bu pugiba thawondu yaningdi hainasu siroladuna makhatana phongdoki maraksida hawkiba me ahumdigi horakhiba kangluk irang ki manungsana Bishnupur district ki Fawala Naran Sena thamna pokbiam amadi Imphal West district ki kadangman area ngasisu Kuki militant singa maitei khungak pusinga nomai kapnakre press na phongba power Bishnupur district ki Fawala Naran Sena amadi thamna pokpi area ngasi angan mada Kuki militant singa nomai kapsilaktuna attack torakpadigi maitei khulngak amadi state force ki maikei digi handru nomai kapadagi pungkhara khothonaki nomai kapna badu pungkhara lepraba matung ngasi nungthul pung marirom taba matamdagi hauduna Kuki militant singa maitei khulngak pasinga akan momongna nomai kapnaki nomai kapna badu maitei khulngak ama Kuki militant singa kapthorapa nomai maruna yet thangba phaigana panduna sokpadagi khudakta Bishnupur district hospital pukhatuna laikanaki adubo thoidokna nuksa thiningai oidre maikei adumna nomai kapna bigi thawada numidang phawba leptana sathari Amaramna Imphal West District ki Lamsang Police Station na konba kadangban area da Kuki militant singna ngasi ayu angan bapung mariga minute yang khairom taba matamna nomai kapsilakpadagi khungak pusing handuna kapada ayuk pung taruka makai fawa kamnakre press na phongwa pawda hokiba tha me ahumdagi khangauduna horakhiba kangluk irangi manungsana Imphal West District ki manungsanba kautruk kangsu singdana singba Maitei khulsna Kuki militants na ngahak laitana nomai kapsilakpadagi miyoi kya aso open nangbagi thawdok kya laikhraba matung ngasisu kadangbanda nomai kapsilakre nomai kapsilakhiba aduna maramoiduna kadangban ki khunjasing khul thadoktuna senanure adobu khudakta maitei khulngakpasingna handuna kapaga loinana kadangban ki maning thangmasingna leiriba kangsup SD office geljang abulok amadi kaujimna singma khulsing phawa Kuki militants singa du taktoki nomai kaptuna takthokpa Kaujim khul leramba Kuki militant ahum nomai maruna panduna siramba yai haina thajanari hainasu pawsida makhatana phongdorakli
Makasa tarakpo ina to papaw mana serau sugunuda nomoi makol ta khidaba kuiri hangi phibam da hanjalak hore serau lokol gi apunba laupari sahumgo humdra gi manungna sanigo humfu laupale rabi takhilambam Manipur me ahumda kangluk irang thokraba matung me kungani pan serau do kuki militants na landarak tuna ahal oirabi nupi yauna mi kayamarum hatkiba masum yum kayamarum mai thakiba thawdoki matung sugunu amasum serau do nomai makol tarakidaba tha ani makai henjilakle Sugunu Assembly constituency ki MLA Kanguzum Ranjina Pauksi Sida Hai. Haukiba Jun Taradaki ngasi Pau Sugunu amasum serau do nomoi makol takidre. Masigi sumatakta Lanjena ruba miyam su matang hanjilak tunu khulda leiba hore. Mayu mai kai mai sakaudaba singdi akia khang amata leitana leitana leiba hore. Sugunu kaitel phaw ko ki militants in attack torokani haina pakhatna badagi Lanjena kiba mayam su magi mayumda hannare amasum mauk sagumna Sugunu kaitel su hangba hore. Oiragli ba ahong ba si mahakna mari laina ba authority da takna dun state ki security post matik sana thamadi oirakhi bini haina su MLA na makhatari serau do oiragli ba ahong ba si kamdawna lakhi bano haina pauksi esina yengsilubda mahairoi singi sahi mangdana bigi wakhalonda serau da leiba United Public School da su class sang 9 na tawre mahairoi singsu school ka naratun hanagum sang 9 na rik tamba hore aduma pu maitei gi mahairoi singdi School Thadok to the CN Kibamarana, Ayamana, Nepal, Mr. Bengali, Fruki Mioishing Atwati, Sero Kungangi, Marueba Lambishing, Lyraxing the police command of the BSF ki bunkers in CM the coolest the palm of Thadok and Tokton of a section and accenary. So Sampo district of Sandel district Kuki, Kulsinga, Sero Gatan of Mapam sing the police commando Amadi, BSF na Mikupnom sing the Ngakton Hori. Lau Suba Amadi, Tuan Matabak Supam sing the su, police commando sing the base na Sangduna Naksin the gi, Mami Samatari, Adumabu Shero Gituan Mapam sing the Lanjana Glabasina, Akibi Yaudana, Hanjilana but Shero Maka Laikai area, the Amadi Mapamadura security hen section Tarankra di Matari, Shero Bazadi Tonga, Ingosan High, Shero Kungang Tadok to the Seal Rabamatun Kulasida, Sang Mayarakumatam the gi, Nasipawa Shero the laying the Laraponi. Paimol, Beles the Serau the Nomai Capsula Cre Hibama, Media the Ting Navada, Unpopokip. No Monini Mamon Susampo district, Manung Susaliba Serau to Real Wam the Liba, Paimol Village the Berial Gumba, Kapkibagi Makol, Amakritaki. Relief came the lady was Serau Ginupising Latuna, Lau Suriba Maritabak Suri Bisinda, Mi Pipe Horaquadi, BSF, Sioga Pau Paunaduna, Nomai Kapkibadu Kadai, the Nohan Hangnavada, Paimol Village ki, Singnum Lamo Hatpi Kap Uram Kibin Hakip, Shero Kungangas community ahum, Maitei, Nepali, Bengali, Kundap Mapamni. Mayam Sangduna Hona Minavadi, Shero Kungang upon Malau Pari, Sango Hundragi Manuna Lau Pari, Saniko Hum Purum di, my partner Panmangamle. Amasuki Kul sing the Tain and Leba, Lau Pari, Samagatara Rum di, Panmangam the lady. Cookie sing the Shero Landara Padigi, Tawai Hinava Seal Rabamatuk Amu Hanjalak Matamasi di, Laminary community sing Yauna. Kana amatana lau una bagi taurang tauramdi lau una na bohona dun local MLA da hire bamatung numit taragani twini sangna lakong sing bahokibini tendang na thamjaram game makasta ta jarak poina to papaw manamo lanjenaraba singi prefabricated house naga ki lamni sabya roi Manipur me ahum nigi hauduna satharakli bi irang sina maram oiraga lanjenari ba miyoi sing lainaba naga ki lamsingda prefabricated housing sabi yaro haina Naga People's Organization Senapati na phongdok haina Urkul Times na report awri hauji thokliba irang sina maram oiraga mayumai kai laijadraba singidamak matam khragi oina kunda laita hanba yanab lokholiba thorang asibudi taran oi adumainama Naga singi lamna prefabricated housing sabadi yapangamloi Laingana khongthang silakotpa matam state asigi tungan fruit singi marakta atopa muknaba amasum sayenaba thonba yaba thawong sing satharuidaba naidi Seolis amanhai NPO na Manipulaga na miyami awapa ko kanana ba masun ning bakay ba miyoy singa tengnari bu khodong sa dapat kaya do bu ko kanuna mauk sagi tangdulay taba pibum amada lakana na ba sangsilag di bu khongthang si bu thagalit istera sida hawki bu thakara sida yamna sakhiba pibum ama maite amasum kuki furuki miyoy singda mayok ngaraga lakli tamna ing tap thapa pibum da lakpa horak pasuri lenga na lokhulag di bu khongthang si asumba pamba miyamna taramna okga loinana thagatam thohi Seoul duna makata na hai state lenga na rehabilitation ki thabak lokot pa matamda state asida khunda minari ba phurup singi marak nauna mukna ba masum sayena ba thona bagi maram oi hello dabani state asida leiri ba yelhomi singi oina di lam amasum miya masi thadokna ba yadra ba ama hoiri naga sina sai kya gi mamang nagi lisang sina makhogi
mapa mapusingna thamlamba lamda khunda leitadun lakli naga singna ipa ipusingna thamlamba lamasi kanagumba amatada pitokpa ngamloi naga singi lamda namduna loksinna bu honarpusingi mayokta sapsana lepkani haidi panma yabri tampaki lamda saba prefabricated hauxingdi saba loiduna mayume ke leitraba miyuising hongjinba haukrabnan su pausna makatana fongdorakli makasa tarakpo ina to papawmana yaitong khamdong bakharagi su mobile internet service yankre High Court of Manipur na piki ba order amagi matung na laibaki yaitong khamdong bakharagi su mobile internet service yankre hilamusigi mari laina na home department order amathokre mobile data service yahangadoriba miyoising aduri Manipur Lok Ayukta Manipur Human Rights Commission Manipur Public Service Commission amasum atai commission singi chairperson amasum members sing Lok Sabha amasum Rajya Sabha gi member Manipur Legislative Assembly gi members sing yauri Director Manipur Judicial Academy Imphal amasum mahakna recommend tabu miyoising principals Accountant General Manipur amasum mahakna recommend tabu officers sing additional ASP amasum masigi mathata leiba officers sing Deputy Solicitor Generals of India amasum recommend tabu Central Panel sing Advocate sing Manipulinga ki Deputy Secretary amasum masigi mathata leiba officers sing su list adu to yauri makha tarakpada tuan ba institution singi register sing RIMS amasum Jenims ki Dental College singi Principal sing Deputy Advocate General Manipur District singi SDO sing AC sing SDC sing SDPO amasum OC sing Director Airport Authority of India amasum recommend tawo officers sing su list asidi yauri masigi loina IB CBI NIA amasum RBI na recommend tawo officers sing Commissioner Home Department na recommend tawo Home Department gi officers sing amasum officials sing Medical Officer amasum masigi matakta leiba Directorate of Health Services gi officials sing IT Department gi Informatic Officers sing amasum Team Lead State Headquarter da leiriba E-Office Support Team gi staff sing IT Department da leiriba IGMCL gi staff sing yauri NIC Imphal gi State Informatic Officer ma no recommend tabo officers sing amasum NILIT ki official sing su list asidi yauri masigi damuk mensilaba consent form sing expert committee gi chairman Gurumayum Robert Sharma gi email robert.sharma@gov.in da tharakadaban haina Commissioner Home T Ranjit Singhana khuyek pidna thokiba order aduna su makhatari atopa pawamada namu KIT More Town da maitei sing hanjin hanba yaroi political gi oiba warration ama laktriba phabu more da maitei sing amu hana khunda laita hanana ba thabak lokholakpagi mayokta Tengnapal district da leiriba kuki job furuki miyamna lepkani haina kuki NP Tengnapal gi wangloi kai khulal haukipna phongdokre haina Urkul Times na report tori kuki NP Tengnapal ki IT na sinduna kuki job furuk na khunda mafam singda maitei officer sing thajinana ba khongthang lokhotpagi mayokta More Town na satahiba wokat mifamda ki IT gi wangloi kai khulal haukipna phongdokhiban hairi mifam asida wangna makhata na hai Tengnapal district manungda leiriba maitei security police sing amasum civil administration officials sing athubuda district adu thadolaga sakhigadabani Tengnapal khundari kuki job furuk ki miyamgi political goib warration ama laktriba fawba More da maitei sing amohana khunda hana ba honarakpa amasum district asida central government ki maitei officials sing thajilakpagi mayokta lekhigani Tengnapal district ki More Town da maitei sing amuk hana khunda laita hanba amasum district asigi ati officers sing thajilakpa haibasi kuki job furupu manganana ba amasum khudum sansinana ba Chief Minister N Birengi aron ba thawrang na haina moral sikhi political goib warration purna ba hana hotnagadabane amasum maitei sing amuhana khunda laita hanba natragana atai thabak thorom khudima kona lakadabane haina magna makhatana su phongdokhi makasa tarakpo ina hoyelan pawriga to pamaroiba pawkhranamu mesor thanauzamna Assam Rifles na legal notice pirakpagi mayokta miyamgi khongjang BJP gi MLA sing fawa punsin mangamdraga CSO sing punsin biro hairakli taninde advisor Leshram Bishya amaram Narendra Modi Amit Shah and Birenamus A Sadagi mitam sing mai thakre amaram nana Governor amadi Minister da memorandum pishin kre atuba matam na mausa gi punsi da hanjin hanana ba honari biren Koki jau furup na konsin singi kanglu masa singi miyam na sagat patana tana furup sigi mihut tarana phabu mathau sanglaba makhoi gi militant sing na Manipur gi tongan administration pi gi dabne haidun talakpada yelhau mi mitei sing onsin duna hingsa gi tambagi tamthirab lan cha tharakpa gi matang da mapan gi media sing aranbo wapum sing phongdok tuna mitei furupu lan ohanana ba honarakpa gi mayok lan sigi mari makhong yaun asumba sakdam malem gi miyam da khangana ba honaruba gi dama meso thanauzam na Assam Rifles na legal notice pirak gi mayok ta
khoisaunaraba tampaki miyam maru oina nupi singna mangjil thana thulaktuna Assam Rifles ki mayokta khurak hangdana tungan demand sing taradana wakat khongjang sing sangsingre State ki tampaki district punamak committee against legal notice by IGAR South to Mahesot Thanauzam gi miyeng makhada paktangna sangsing ki banga sigi wakat khongjang asida saruk yaraduna Kaisampat konjeng Hazari lekai da lekai sigi Maira Pai bisina sangsing ki ba khongjang da saruk ya kibi Maira Pai bi advisor Laisram Beshoyana Mahesot Thanauzam da IGAR South na legal notice pirak libis kari gino hangki baga loinana thawong sigi mayok ta khongjang sangsing manai ki maangna tarok libisi politics nate Manipur miyam gini mitei singbu India amasum leiba sigi wangmada leiba miyam na lan ohonana honarak pasing adugi mohutta mitei singda lan de haibadu taglakhibane haujik pudi parliament ki members sing yauna national media sing chu wakal tab horakle national level da leiba political party sing su asing badu khangle punama si Mahesot Thanauzam larokhiba thaudang adudagini maram asina mawona legal notice tharak liba si asumba ngangmagi dama Fagadoribra, Hainasu, Hangladuna Magna, Nanki Sing adu Manipur Miamgi Mutsil Nanki Naki. Advisor Makatanai, Hosik Tulak Libilan, Siki Asing Masaktam Singasi, Asum Bangang with the Tulak Libini, Aran Mangam Labadi, Tulambai, Pibam City Minister Housikari, Tauripagi Hangladuna Maki, Matau Torakrabanina, Atukimatic Nusidre, TV the Tulak with the Yangre, Sit Minister Lane Cookies in the meeting Halakle, Amadi Leba, Tuba Hangadori. Mama kya masa kaina hale nupi kya mapuroi ba kaina hale tholok biba thagdok sing si minister matik sa da badagini punama si thengnadraga center phamu hairaga phamba lepu hairaga leptu leire nomoi makul thogolakanu hairaga hoi haiduna halakpani duga CSO maya punshin biro hairagli bisi makhoi gi BJP MLA phaw punshin mangam daba makna ngangbo wataningi media ra thokpirakanu ujaning di haina penaba phongdokhi amrom nangasi gi khongjang asida sarugya khiba uripok Taurang Bumlaikai Women's Welfare Advisor Yambem Ibiani Nai, Manipur Miam Assam Rifles Lautukro Hairibasi, Makoibu, Yaning the Badagini, Mitei Singbu Kuki Singi, Sakta, Ohelibisida, Manipulanga Kaidoduno Labianki, Narendra Mudina, Marul talked to Mina Lashilibisi, Mitei Kuibu Kuki, Sakta Linus Hangladuna, Mayasuna, Lirak Libawari, Tarok Libet Habak Singasi, Masagi Maranaginati, Manipur Miam Ginemasumon Maral Sibiaroi. Mana tarok libet habak singasi mama oibisina thagali Manipurik Assam Rifles laukthokro haibasi yumthong khudingi laudunu laklabane ki Kanglari Assam Rifles tantoki budu imai belam sumyam ne khongjang aduda makhoibu Manipurigi maru phangna talhauda basi aikoi irangni koki da numayam maru supply tawba duga aikhoibuna hanna yengdaba misang mikhai naibigi thabak torkli masigi matang Mahesot Thanauzam miyam da pau tamane masida natana house Assam Rifles kanano haibasi Apang asing yaw na miyam humna khanglak laduna makoibu Manipurigi laukthokro haiduna wukhat khongjang sangsinduna kolauk sing laurib naki lodina ngasigi khongjang asida saruk yaraduna Segarut thauda babuk laikai ta satakibu wakat khongjang na saruk yakhibi soraisam angbi asalatan hai mitei singlande kuki singna horak pane hai bisi ista Mahesot na India amadi malem gi mayok ta khangan mani masigi damak Mawona legal notice tharak pai bisi mama sing yaningi maramusna Manipuri Assam Rifles sing pumlo lo thoktriba phawba khongjang sangsing ki gani makoina kuki singda mating pangi habisi loina khangnar bu wapam naiki ngasigi state sigi tampaki mafam punamak Assam Rifles ki mayokta khurak hangdana wakat khongjang sing sangsing ki basingna uripok ningta khongjang laikai maira pai bi uripok lai khurem bi maira pai bi Oripok kumontim lekai Maira Paibi, Oripok asum lekai Maira Paibi, Kaisampat thoksum lekai Maira Paibi, Houraga apun bak Maira Paibi, Ningom thong kitanap nung apun bak Maira Paibi, Nongpok panthoibi sokot lop, Kongpal san lekai, Khuraning thong lekai Maira Paibi, Hairangoi thong Nauria pakanglakpa, YMDO Maira Paibi sokot thorang lop, Peace and Integrity Committee kiamgai, all kiamgai nupi sokot thorang lop hangang Hong Kong nupi marumna hangang awang lekai desang sinkiba khongjang da hangang awang lekai Women's Welfare Association amasum sayani sabana saryaki Waiton maning lekai community hall sangsin kiba khongjang Assam Rifles na kuki singa manaraga mitei mutana buhunarakli basi thengnana ba mitei khudimak nongmai pai basi amasum luhongbagi awun pot nongmai soidana hapnarasi haina saryaki Waiton apun baluki advisor wayangbam manbina phongdoki Kaksing district su ngasi khongjang ngasi kaksing kaithil apunba imalop kaksing bazar business welfare association lansai thauna kaksing amadi tuan lupsing su kaksing lamkhai kaksing kaithil ibudau halai laibung nu su sangsingki kaksing district ki atopa mafam singda pangruki bisingna lamjau langmaidong elang khangpokpi amasum Thanauzam
Yangdong Thongzao Waikong Kaksin Kunau Uma Telam Sugunu the Sukongzang Sansinki Tawal district oina Tawal Yeripo Kongzom Yauno Mapam Gada Sansinki Kongzang Singimanunda Kongzom PS Manakta Kongzom Circle Coordinating Committee Gilusingbi Mutup Nirmala Layman Hype Meso Tanazam AR legal notice Pirakasi Mangona Katanati Mr. Miam Gimatatani Miam Musin Mena Honava Taurani AR Gimamana Kuki militant Sina Mita Misam Hatpa Yumai Tawa Yangduna Levidu Malem Gimiamna Kankragani Haina Shilaku AR Gitaranaki Amaramda Hawung Marak Irom Lekai Naharol Yepalamzin call Irom Maizraugi Young Union Club Amasum Apun Malup Lamsangi Tamnapok Pidaleba Loisang Sangba Sagat Malup Samuro Kaitula Labor Samuro Norem Apun Malup Sanalup Larenjum Awang Sigong Lake Amakung Mera Pai Benasunga Sigi Pak Nana Sangsin Asobo Kongzang the Tuan demand Sim Tala Duna Saruyaki Atopapa Omanana Lupalak Nipanam Sumlak Hundragni Turongi Sanamun Kre Ngase upung tareram tarakpada marks upamiyoi mari sanglakuna Thawal PS ki manungsana Thawal asobo kaithil makhada leiba sana sabu wangkem ranjat ki yumdagi sel oina lupa lak 8.5 amasum lupa lak humdragni thoirongi sana lupa sum polam skian khangalaga namduna munkra hari thawdo sigi mayuk Thawal asoba pakhangkhong leiraki mera pai bisingna pokat khongjang sangsing kreswaide Makasa Tarapoina to Papomana, Malem get any super lanzao, Matungi modbung the mite sing lyric lavadi, Yum sing might Hatokrabusulangan in coal sing axi and Dunatambu. Anba, Hakting of a powder modbungi Kunzani. Sataragli Belanas, Atubumatam the Langan and Lucian of Honabu, Landoibaga, I could yumpam the Hanjin Bayana Langan, I could in coal sing Nagatambu, Modbung the Lehoribi Ishagi in coal Yamanuxi, Tawai the Gisu Hena Luna Kanze. Madam Mr. Langan Naglaga Tambu and Modbung Mite Mamang Legari, Lanzilla Kibe Irom, Ning Temna, Fondorpi, Mountain High. Modbung the Sai Humpu and Leraglavus me Hungi Numidan, where I'm digging me take Yumsing Mai Tarakpa, Una Tawai Hinganava Selakpa, Taki, and the Kilana Sidi, Yamna Tam Tibalani, Housikshu La Lodri. Langan Sariba temporary shelter home da, I could cam Queen Lagado Ribano Hypus Hungry. Lanjanarakota Karimata Puraktana, Ishanga to Selakibana, Hingmush the Kudong Sat of Kiama Tingnabus House Relief Camp the lady. Relief Camp the Ikoina season of any hydro normagilupa, Marfu Piraki, send from Masisulupa Sama Pigadabada, seeing Guinea Hydrolupas, Kun Kaklaga, Lupa Marfu Kaktam Pivne, send from Masisu Numit Tarani Shurabamatam the Pi, Aduga, House Numit Tarani, send from Supitok the lady, Madam Snapitopum Tolova send from Singsupitopio Hidi. Manipura Amisa Lak Ministana, you may sacrificing Imunda Lupa, Lak Ani Piragan Hadan Latuki, send from Madu, Palm Lubu you often dinati, Aduba, House na Hona Yumamuk, Lingada Ribanina, Tau we have Honaviava Krapang to Pangam Vidama, send from Madu, a quick account, happy the glow hiding I keep. May Hongi Numida, where I'm Niki Cookie militants in the Makuki Kunjas in the Pulaga, you might have a horror. Masing Tingam the Cookies in the Laktuna, you might Taragani, Haiba, Tazarudabana, Yum the Adumak like him. Mamang the Sukana say never crack to create Dubu, Imphal with the May Takidamasum Lanjanaba Sutokiti, Adabun, Numiti, Sorok Maya the labor, me take Yum sing the Hauna, May Taba Horakivani, me take Yum sing Matamatan May Tarakuna cookies in Akan Mamonda, Lao Konduna, Sankshilapana, Nongle Nungshit, Lakutamatoki, Sumnakata, Matang Hayeng. Loshila Poina Topa when a minister MLA singi Tataruki Tolop relief camps in the PBU. Manipur administrators sing the Taugadava Tabagna politicians sing the Taure, legislative members sing the Taugadava Mataudang, Miamna, Takpangai, Minister MLA sing Tataruki Tolop relief camps in the PBU, London Assam Rifles, Namira Pai sing the Lale Haizagadavani Haina, Mayang Imphal Tanama Manglekagi, Lai Awangba, Soraren Nupiluki President, and Ebemagi Sirolaman Fondoraki. Manipurgi CM na mitay bulup yam na oin uri ba karikino mitay si yex lai kya na hingmo phurup ni khangna mali lup yam labasum yam ki pandam di amakaktani amada amuk song na khoi politician sing bu karama party oiduna lebak ngak libage lebak ngak koda DC sing na tawguda ba thabak na minister MLA sing mani politician sing na tawduna leire na lebak ningba na khoi humpuna relief camp amamam pana duna leiro India ki mapuning Assam Rifles sing hanbikro Manipur misa miyam na kuki narco terrorist sing bu tanthok sarage Manipur ki minister nong thomom bere na miyam apa ama tawge hairabanina MLA minister sing thama ki torop relief camp sing sinabiyo hairi ado hauskuna di miyam pawus matang solution jarage miyam puna na update ngamin se